Hello ma'am, Meitei Kitchen bu yengbiriba irei punapu hanbamtai kono khurumjari ngasidi mayamgidamakta aina thongjagadoriba si maroi thongba haiba tare maroi thongba sta hapkodoba machansi thangjing leire adagi leba hawai leire meitei bori leire maroi aduga sigi capsicum jide horen kanggo macha amtang hapsage tawbani kodi ma'am sem sabse hawjarage ko ko sumaina ingisi ko soy haitare si ko soy se ko kya loi de ko tam tam to ko de ko ko sugai mati wai nanti loi jatri isi sonda thamre sille katang khasa kating bot se ugina tamna sial isang ko ka hena ngai ko ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅ ꯍꯦꯛꯇ ꯍꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯕꯗ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯒꯤ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯝꯗ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯥꯏꯜꯂꯣꯝꯗ ꯑꯌꯥꯝꯕ ꯆꯠꯂꯦ ꯁꯤꯁꯤ ꯈꯛꯇ ꯄꯤꯛꯁꯤꯅ ꯀꯛꯀꯦ ꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯩꯇꯩꯒꯤꯗꯤ ꯁꯨꯃꯥꯏꯅ ꯄꯥꯛꯅ ꯁꯣꯏꯔꯁꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯣꯟꯅ ꯑꯃꯨꯛ ꯈꯤꯇꯪ ꯀꯣꯟꯅ ꯀꯛꯆꯒꯦ ꯑꯗꯩꯗꯤ ꯁꯤ ꯑꯩꯈꯣꯏꯅ ꯊꯣꯡꯕ ꯃꯇꯝꯗ ꯃꯔꯣꯏ ꯊꯣꯡꯕ ꯍꯥꯏꯕꯅꯤꯅꯀꯣ ꯁꯤ ꯃꯔꯣꯏꯁꯤ ꯌꯥꯎꯕ ꯌꯥꯗꯕꯅꯤꯅ ꯃꯔꯣꯏꯁꯤꯃ ꯀꯨꯞꯅ ꯌꯦꯡꯖꯔꯒꯦ ꯁꯤ ꯃꯈꯥꯁꯦ ꯀꯩꯁꯨ ꯃꯣꯠꯄ ꯅꯠꯇꯦ ꯕꯣꯠꯇꯒꯤ ꯇꯥꯕꯁꯦ ꯑꯗꯨꯝ ꯍꯟꯖꯤꯜꯂꯒꯦ ꯁꯤꯒꯤꯁꯤꯁꯨ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯃꯤ ꯇꯔꯦꯠ ꯅꯤꯄꯥꯜꯃꯨꯛ ꯆꯥꯕ ꯌꯥꯅꯕꯒꯤ ꯁ꯭ꯇꯥꯏꯜꯗ ꯀꯛꯆꯒꯦ ꯁꯤ ꯍꯣꯔꯦꯟ ꯌꯥꯝꯕꯩ ꯋꯥꯅꯦꯕꯀꯣ ꯂꯣꯏ ꯄꯠꯊꯔꯒ ꯍꯣꯔꯦꯟ ꯁꯤ ꯌꯥꯎꯔꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯔꯣꯏꯁꯦ ꯌꯥꯝꯕ ꯃꯥꯟꯕ ꯐꯖꯅ ꯍꯥꯞꯊꯔꯀꯥꯟꯗꯀꯣ ꯃꯥꯒꯤ ꯃꯍꯥꯎ ꯑꯃ ꯂꯥꯛꯀꯗꯣꯏꯅꯦ ꯁꯣꯝꯗ ꯍꯥꯞꯇꯣꯛꯄ ꯍꯥꯞꯇ꯭ꯔꯁꯦ ꯌꯥꯝ ꯄꯤꯛꯑꯦ ꯑꯗꯣ ꯑꯩ ꯀꯣꯟꯅ ꯈꯛꯇꯪ ꯂꯧꯖꯒꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯃꯔꯣꯏ ꯁꯦꯝꯕꯁꯤ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯍꯧꯒꯤ ꯃꯆꯜꯁꯦ ꯁꯨꯝ ꯇꯧꯖꯒꯦ ꯁꯤ ꯍꯣꯔꯦꯟ ꯃꯔꯣꯏꯗꯁꯨ ꯍꯥꯞꯀꯗꯣꯏꯅꯤ ꯑꯗꯨꯒ ꯀꯥꯡꯍꯧꯗꯁꯨ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦ ꯑꯂꯨꯁꯦ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯀꯥꯡꯍꯧꯗꯁꯨ ꯁꯤꯖꯤꯟꯅꯔꯅꯤ ꯑꯗꯨꯒ ꯃꯔꯣꯏ ꯊꯣꯡꯕꯗꯁꯨ ꯈꯔ ꯍꯥꯞꯄꯅꯤ ꯃꯔꯝꯗꯤ ꯃꯔꯛꯇ ꯑꯂꯨ ꯁꯣꯏꯕ ꯀꯦꯞꯁꯤꯀꯝꯁꯦ ꯈꯣꯛꯑꯒꯦꯀꯣ ꯃꯔꯨꯁꯤꯁꯨ ꯑꯗꯨꯝ ꯁꯥꯏꯗꯇ ꯍꯥꯎꯋꯦ ꯂꯣꯏꯔꯦ ꯁꯣꯏꯕ ꯁꯤꯁꯦ ꯁꯤꯁꯤꯗ ꯂꯩꯖꯔꯦ ꯂꯩꯔꯦ
ꯃꯌꯥꯝ ꯁꯦꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯤ ꯊꯣꯡꯒꯗꯕ ꯄꯣꯠꯁꯦ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯣꯡꯕꯔꯣꯝꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤꯀꯣ ꯑꯩꯈꯣꯏ ꯕꯗꯥꯝꯁꯦ ꯌꯥꯝ ꯍꯥꯞꯄꯔꯣꯏꯒꯦꯀꯣ ꯌꯥꯝ ꯁꯤ ꯂꯧꯊꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯀꯥꯁꯜꯂꯛꯑꯅꯦꯕꯀꯣ ꯁꯤꯅ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯃꯍꯤ ꯌꯥꯎꯔꯛꯄꯅꯤꯅꯀꯣ ꯆꯈꯥꯏꯕꯗ ꯕꯣꯔꯤꯁꯦ ꯄꯀꯧꯔꯥꯒꯤ ꯇꯥꯏꯞꯇ ꯀꯥꯏꯈꯤꯗꯅꯕꯅꯤ ꯂꯧꯈꯠꯆꯔꯒꯦ ꯃꯤꯛꯁ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯔꯒꯦ ꯊꯥꯎꯁꯦ ꯌꯥꯝꯃꯟꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯊꯥꯎ ꯌꯥꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯎꯗꯤ ꯌꯥꯝꯖꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯑꯗꯩꯗꯤ ꯉꯁꯥꯏ ꯁꯣꯏꯈꯤꯕ ꯃꯔꯣꯏꯗꯣ ꯍꯥꯞꯆꯔꯒꯦꯀꯣ ꯑꯗꯣ ꯃꯔꯣꯏꯁꯦ ꯌꯥꯝ ꯌꯥꯝꯕꯅꯤꯅꯀꯣ ꯈꯔ ꯈꯔ ꯑꯣꯠꯈꯥꯏꯔꯀꯥꯟꯗ ꯄꯠꯊꯔꯀꯥꯟꯗ ꯈꯔ ꯍꯥꯞꯆꯔꯛꯀꯦ ꯈꯥꯏꯖꯒꯦ ꯑꯅꯤꯁꯨꯕ ꯑꯍꯥꯟꯕ ꯍꯥꯡꯇꯣꯛ ꯉꯁꯥꯏꯒꯤ ꯑꯂꯨꯗꯣ ꯍꯥꯞꯆꯤꯟꯖꯔꯒꯦꯀꯣ ꯑꯂꯨ ꯈꯤꯇꯪꯈꯛ ꯍꯥꯞꯀꯦ ꯑꯗꯨꯅ ꯀꯥꯡꯍꯧꯒꯤꯁꯨ ꯈꯔ ꯂꯩꯕꯅꯤ ꯉꯁꯥꯏ ꯌꯣꯡꯆꯥꯛꯁꯦ ꯑꯃꯅꯤ ꯈꯤꯇꯪ ꯊꯥꯛꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯉꯁꯥꯏ ꯍꯥꯞꯄꯗꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦꯀꯣ ꯌꯣꯡꯆꯥꯛꯁꯦ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯉꯁꯥꯏ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯨ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯊꯣꯡꯕꯁꯦ ꯃꯥꯒꯤ ꯍꯩꯅꯖꯕ ꯑꯗꯨꯝ ꯂꯩꯖꯔꯝꯒꯅꯤ ꯑꯗꯨꯁꯨ ꯑꯩꯅ ꯌꯥꯝꯅ ꯍꯩꯅꯖꯕ ꯈꯨꯊꯣꯡ ꯍꯥꯏꯇꯥꯔꯦ ꯃꯔꯣꯏ ꯕꯣꯔꯤ ꯃꯁꯤꯃꯛꯅ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯍꯥꯎꯅꯤ ꯍꯥꯏꯖꯕꯗꯤ ꯅꯠꯆꯗꯦꯀꯣ ꯑꯩꯈꯣꯏꯁꯤꯅ ꯉꯁꯥꯏ ꯇꯥꯛꯆꯔꯤꯁꯤꯅ ꯉꯁꯥꯏ ꯁꯣꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯆꯦꯔꯤ ꯃꯣꯔꯣꯛ ꯀꯩꯀꯥ ꯊꯥꯗꯖꯔꯛꯑꯒꯦ ꯁꯤꯅ ꯃꯊꯦꯜ ꯑꯃ ꯑꯣꯏꯅꯕꯅ ꯁꯨꯝ ꯇꯧꯖꯕꯅꯤ
ꯍꯥꯎꯗꯣꯏꯗꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯣꯔꯦꯟ ꯄꯠꯊꯔꯒꯀꯣ ꯏꯍꯤꯡ ꯍꯤꯡꯅ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯅ ꯉꯁꯥꯏꯒꯤ ꯕꯗꯥꯝꯗꯣ ꯈꯤꯇꯪ ꯆꯥꯁꯤꯜꯂꯒ ꯂꯣꯏꯁꯤꯜꯂꯛꯑꯦ ꯊꯥꯖꯔꯦ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤꯗꯤ ꯐꯗꯤꯒꯣꯝ ꯊꯥꯖꯔꯛꯄꯗ ꯃꯆꯨꯁꯦ ꯍꯣꯔꯦꯟ ꯋꯥꯠꯂꯒꯁꯨ ꯈꯤꯇꯪ ꯆꯥꯏꯒꯦꯀꯣ ꯌꯥꯛꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦꯕ ꯄꯣꯠꯁꯨꯕ ꯆꯦꯛꯈꯨꯝꯗ ꯂꯧꯔꯦ ꯃꯆꯨꯒꯤ ꯆꯥꯡꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯆꯨ ꯌꯥꯎꯗ꯭ꯔꯁꯨ ꯍꯪꯒꯣꯏꯕꯅꯦꯕ ꯌꯦꯡꯕꯗ ꯀꯣ ꯃꯍꯤꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯍꯥꯞꯄꯁꯨ ꯌꯥꯗꯕ ꯍꯥꯏꯗꯤ ꯂꯥꯡ ꯊꯣꯛꯈ꯭ꯔꯒꯗꯤꯀꯣ ꯍꯥꯎ ꯅꯪꯁꯤꯟꯕꯗ ꯈꯔ ꯋꯥꯅ ꯆꯪꯉꯦꯕ ꯈꯤꯇꯪ ꯑꯣꯠꯈꯤꯒꯦꯀꯣ ꯑꯗꯨꯝ ꯌꯦꯡꯒꯦ ꯃꯇꯝ ꯆꯪꯕꯅꯦꯕ ꯑꯗꯨꯅ ꯊꯥꯡꯖꯤꯡꯁꯦ ꯊꯥꯛꯆꯤꯟꯖꯔꯒꯦ ꯉꯁꯥꯏꯒꯤ ꯕꯣꯔꯤꯗꯨ ꯊꯥꯛꯆꯤꯟꯖꯔꯒꯦ ꯑꯗꯨꯒ ꯍꯋꯥꯏꯁꯤꯃ ꯊꯥꯛꯆꯤꯟꯖꯔꯒꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝꯁꯦ ꯄꯨꯟꯅ ꯆꯥꯏꯁꯤꯟꯖꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯠ ꯃꯁꯂꯥ ꯈꯤꯇꯪ ꯁꯤꯃꯁꯨ ꯌꯥꯎꯕ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤ ꯁꯦꯀꯦꯟ ꯑꯃꯅꯤꯇꯪ ꯀꯨꯞꯁꯟꯖꯒꯦꯀꯣ ꯃꯌꯥꯝ ꯑꯔꯣꯏꯕꯒꯤ ꯑꯣꯏꯅ ꯍꯥꯡꯇꯣꯛꯆꯔꯦ ꯁꯤ ꯃꯌꯥꯝ ꯀꯥꯡꯉꯧꯁꯨ ꯂꯣꯏꯔꯦ ꯃꯔꯣꯏ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ